Nagamisam taru hatpada senaba sing fa khigani maitegi yum mai thabada senaba miyoi ahumdi fare Govindas. Nagamisam taru pharaga mihathina hatkhiba thawdobadu de senaba sing fa khigani handakta Imphal West District ki Kanto Sabalda maitegi yum taru mai thakiba adu de senaba miyoi ahumdi Manipur Police na fare haina State ke Home Minister Govindas konthau jamna phongdokhre. Ngarang Mantri Pukri da laiba Secretariat Office ta paumi kharaga unabada Home Minister Govindas na haiki Nagamisam taru hatkibagi case aduga mari lainana Manipur government na makhata na operation chathari nongmanini asida senaba miyoi sing makhata na phakigani hana na faduna lairaba miyoi ani gi mathakta wahang pauhung bagi thabak chathari mahagna haiki haukiba me tarau humdoida lailon wifi khulda Nagamisam sing phakiba amadi hatkibagi thawdokta senaba miyoi ani faгаtlaba matungda atai miyoi singsu khangba ngamlakibani ngarang nungthil Chief Minister Kem San na lusingduna pangthokkiba security meeting da Nagamisam taruk ki mihat asigi matangdasu khanaki hana na pharaba miyoi ani adu yauna mihat asida senaba miyoi manga masak khangdokpa ngamle thawdok asina maram oiraga hojik state asigi mafam ayambada miyamna khongjang changsilli Naga miyam na thawdok asigi achumba puthoknanaba taksilladuna khongjang changsilladuna National Highway da matam kaktaba blockade chathari laikhidraba naga taruki asi baksang sing adu lawdaduna Jenims ki mokta hojiksu lairi haibo wafamsu Govindas na phongdokhi amaromda haukiba thangji numita Imphal West ki Kanto Sabalda maitegi yum taruk ki singna mai thakibagi thawdok adu mari leinana hangba wahang amada Home Minister Govindas na hai Laimakhonggi Indian Army ki campus nakna lairiba mafam aduda yum taruk mai thakiba thawdok adu laibak thibani government na condemn tawi khangawdana thokiba thawdok oikhiba amadi mafam aduda security laina yum mai thakiba adu security gi maikaida asoiba laikhibra haiba yengsilli mahakna hai numit adumakta da miyoi kun phagatki makoi buwahang pauhung tawraba matungda miyoi ani natana atai di thadokre makoi custody da lairi thawdok asida su senaba miyoi sing makhata na phagat khigani military installation manak makta da thokiba irang adugi matang da hangba wahang amada mafam aduda deploy tawriba security force singna matam pumbada mikup naum singna lainana ba kan ba pawtak pikre mafam aduda Manipur Police amasung CRPF deploy tawduna section na ngak senana bagi thabak hanadagi hauna cancel hankre haina su Govindas na phongdokhi United Naga Council ki Inter-District Economic Blockade sogot lagani kokomi haukiba ing sok lising ani ko kolhumdoi gi megi tang ohum dagi tholakhiba sahi ohum henjilaklaba Manipur gi irang asi ngasi su waroisin purakpa ngamdana adumok chathaduna lairi lamdam asigi miyamna suksang na awaba mayokna duna lairingaida naga isil inau taruk farga minungsi laitana tamthina hat khibaga loinana Mihad asigi justice phangnanaba khongjang changsilinge ki serakta Kanto Sabalda nauna amuk mitai gi yum taruk mai thadokduna satharkiba yamna ka henba narco terrorist sing gi thawong asi kokomi na tumina yengduna laiba ngamlaktre haina phongdokhi Coordinating Committee on Manipur Integrity kokomi gi IPR subcommittee gi convener Phizam Siamsian gi cherol amada masigumba mifatta lamhen tuhenba sing asigi mathakta para tambina bagidamakta kokominasu United Naga Council UNC na sangsil liba Inter-District Economic Blockade asida ngasidagi hauna mapung phana sogotlagani hairi United Naga Council na sathariba Economic Blockade asida laibak miyam na su mapung phana sogotminaduna mai pakhanna honasi haina kokomina appeal tawrakli LLI project mutkiviya na laire Kumja lising mga samapal humputara mapal da commission tawduna Loktak Pat tagi turbine season aduna pump house number amadagi ising singkhatlaga Bisnupur district natana Imphal East amadi Imphal West da ising piduna command area singilomi singda double da natana triple crop phawbada tawduna sathok marangkai na puthok lamba Loktak irrigation employees sing government na July 10 da thabak tagi lokthokre Thabukta gilauktokraba employees sing nauna amuk hingat handrabadi project asigi mutkiviya na laire Loktak Pat tagi turbine season aduna pump house number amadagi Imphal main canal ani na Imphal low level canal amadi ahum na
Moirang High Level Canal da ising piduna laumi singda matamgi ising tangai fadaba matamda supply tawduna laumi sing sathok marang kaina puthok lambani matam khara government na hanna yengsin bidawdagi sitharuraba tungda oinam AC dagi hanagi minister Radha Kishore na kumjali sing aniga trataret tagi akanba midieng sangduna nauna amuk hingat hallaga laumi singda ising piba haurakibani LLI project master role oina thabak tawriba sing tha sigi tarada specific identification pirgani haina kakre pawasi tabadagi ngarang L Radha Kishore na ningthau khongda leiba pump house number amada chattuna pump house number ama ani amadi ahumda master role oina thabak tawriba sing unakhi hojik pump house number amada hanna employee 15 leirambadagi hojik mapan number amada Hana Taruk Lairambadagi Hauzik Mari Amadi number Ahumda Hana Mari Lairambadagi Hauzik Ani Lairamatinaki Hiram Siga Mari Lainana Radha Kishore Hai LLI project Tabak Tauriba Singh master role Ngagtani Daily wages ni Pump house number Ama Ani Amasung Ahum Asidagi employee Kakrabasu Makoi Tabakar Mathau Tauri Canal da Ising Thari Laumi Singhi Thabak Tawjariba Sing Pau Amata Pidana Thabak Lauthokpa Haibasi Maram Chade Re-engage Tawduna Masagi Mathauda Hanjal Handrabadi LLI project Mutkiviyana Lairi Employee KHS Ingu Vina Hai Pump house number Amada staff Mapan Lay Mangana engine operator ni Aikoi Mafam Sida Thabak Surga Yum Puribani Aikoi Bu Kaktat Piriba Asi Maram Chade Atenba matamda hingat hanbiyo Aikhoidi masi nattana atopa thabak amata laibasu nate maramasina LLI da master role oina thabak tawriba sing atenba matamda hanjal hanbiyo haina mari leinaba singi pukning singsilakli Congo da Ebola worker sing strike tawkre Awang nongpok Congo gi Ebola treatment center amada talab amasung bonus pidabana maram oiraduna worker kayamarum strike tawkre hari Congolese authority na talab amasung bonus pide hairaduna epidemiologist case investor driver amasung mang tawbasing yauna staff kaya marum strike tawkiba asina laichat laksina na honabada henna kudong sahalaroi haina thajarnari nungsa yamna sabdagi France da nuclear reactor ahum shutdown tawkre France da nungsa sabagi sang yamna hengalakpana maram oiraduna nuclear reactor ahum shutdown tawkre aduga atopa reactor nipan na power sang hanthana operate tawri haina pawgi sourcing na hairi ngarang National Weather Agency gi report matung inna nungthil pung 12 dagi khwaidagi wangba thaki red level heat wave alert su tawki warning aduda fibam soklaba mafam kontra taretta sabagi sang asi Celsius degree kontra tarettagina nifu mathoi fawbu yowi haina khanganki sabagi sang yamna hengalpa asina maram oiraduna reactor da khudong sa da tholakpa yai haina khanbadagi reactor asi thingjinbani hari